Nothing is impossible when men have willpower. Meeoibana ningbu ningkrabadi oithoktaba ngamdaba karisu leite. Wai asiga loinana aigi channel asibu miying tabiriba singda Dayananda Konjengbamna ikok nona ikai khumna uchari. Meeoibana ningbu ningkrabadi ngamdaba karisu leite Ishwar mak wanba ngami hainaribani. Masige mayek laraba khudam hairagadi miyamna Gautam Buddha haina khangnariba asini. Gautam Buddha mahaki asengba mamingdi Siddhartha Gautam haina kawi. Mahak ase ningthau machani. Mahak asi Jisu Kristna pokodaba sahi chawngagu humpu humdoi walingi mamangda 563 BC buki mamangda lerami. Mahak ase ningthau machani. Chatnipigi matung ina mahak ase ningthau oibam thoi. Adubu mahaki thamoigi pamjaba mahana chap yungna lepkiba asengba nungai karino haine thiningbba adugi maramna nongma ahing nongai amada yum thadoklamne hairaga mahakolaki mahaki chap yungne lepa achumba nungai karino haine thiningbba aduna maram oye hairaga mahakna buddhi kauba u amagi makhada dhyan tawduna leiringai mahak achumba nungai adu karino haiba mahakna khangba ngamjaki buddhi kauba u adugi makhada gyan losing mangal adu fangki haidana Siddhartha Gautam haiba adudagi Gautam Buddha haira miyamna mahakku masak khangnaki mahak Buddhism haiba lining adubu hogdoki aduga miyamna mahakpu lai gumna ngasi pawa latnari aduna Meeoibana ningbu ningkrabadi fangdaba leite hairibase supnatagi mapan thonggi oiba mai pakpa haibadi material success adu khaki wa nate masidi aikoigi inner limitation adu inthoktuna mapung phaba sakti fullness potential adu yohanbani akoina Meeoibagi itihas bu phakatla yengba matamda chamna leiramba miyoi kaya ama Nothing is impossible. Meeoibana ningbu ningkrabadi phangdaba karisu leite haiba wakhalon asina maram oiraga extraordinary talent haibadi top mayamdagi hena haithoi singthoiba ado makoiga honanjamungi maramna fangjere hairaga ngasi phawbada Meeoibana makoibu sonari ngasidi aikogi yomtong khudingmakta electric bulb thandaba leitre imung ngandaba leitre masi Thomas Albert Edison na puthoklamani mahakna masi puthokna bo honabada maithiba kaya nangki mahakki maithiba sing aduda wahang ama hangba matamda mahakna asumna pakompiki aina maithiba nate adubu electric bulb ase ngaloidabagi maram kaya leibage haibado mahakna khangtokpani masidagi akoina khangle madudi ningbu ninglabadi mai paknabagi lambi ama natraga ama sungsoi soidan tholakani haibasini akoina karigumbo khudong sadaba kaya thengnarabasu akoina ningsinggadabadi thengnariba khudong sadaba sing aduna akoibu mai paknabagi opportunity ama piribani haibase kawroidabani akoi soinaiba mira akoi Helen Keller gumna na pangba mit udaba mira nate akoi suknat nate Helen Keller asi mamitsu ude manasu tade adubu mahak ase miyamna yamna pamnaba aiba amusun advocate amani mahaki hotna zaman adugi maramna mahaki disability haibidi soinairiba mamit udaba mana tadaba ado namkhaidi hairaga mai pakba ngamki akoi khudimakta mai paknaba sakti loina lei akoi gi lambida leiramba singnaba sing awaba sing adon namkhaiduna lakpa ngambagi pangalsu akoida loina lei akoina mangliba manglan adu achumbada haibadi reality da puraknabagi shakti su akoida loina lei supnatagi akoigi chap yungna lepa ninghanadaba ningbu ningkrabadi hangdaba yade haiba wakal adu khaktani akoina mathau tariba akoi Meeoibase kanana uchekumna atiyada paiba ngamgani haibase thajarambage America da leiba machin manau Wright brothers na aeroplane asi puthoktuna akoi ngasidi atiyada uchekumna paiba ngamle mase makoina ninglamba sagajaramba manglan adugi maramnani masidagi hentoktana ngasidi akoi khudimak akoina laini haina latnariba thaga laibak fawba yoduna khongna chatpa ngamlibasini aduna karigumba akoina pungning hantharaklabadi singnaba leirabadi akoigi nungda lotuna leiriba loiba naidaba pangal thongna ningsingbiu akoigi job yungna lepa aduna akoibu atopana oitholaroi haina khanba ado oithohalakpa ngamgadoribani Meeoibana ningbu ninglabadi oithoktaba leite haiba wakalon asina akoigi manglan
asibu mangphang hanba ngamgadoribani akhoi isane isagi laibaki mapu haibadi ishor oijaba mathau tai akhoina lak haiba asida thajagadoribagi sorupudi akhoigi isagi honajaba aduda thajabana hena fai akhoina karigumba awaba ama thengnaba matamda awaba ado kayam chawbagi haini yengadobagi sorupudi akhoigi will power kayam kanbage amasung akhoida will power kayam laibage haibado yengbana hena fai akhoida thengnariba challenge khuding mangna opportunity purei aduna aroibada hygienic badi nothing is impossible when men have will powers Meeoibana ningbu ninglabadi ngamdaba karisu leite laimak onba ngami haibase ningsingbiyo karigumba channel asina adomda kanaba pirabadi channel asibu like share amasung comment pibiramo masina aigi puni thawatuna hena faba motivational space purokko ngamsabani